Sinthoibagi paudo mekiras tare achikpa mafamda wakhal fathanabani haiduna ngaihak lerambani adabu pauduna masado ithak thakadhankre makhuta pairamba chirupto lemaida thathaduna suru suru naisilamlaga hobe hobe chenkhale ure rumduda angawbagum lerambado pakhalap tawna chensinduna tablap kaure Sinthoiba khonjeldugi adomda meeting du thamle Mekiras leramba ubada Sinthoi Mekiras ki makhutto chechet paishinduna nikli hare ida abem do haigi naktal ami maigi naktal aga aiga puna chatlase haidana yam hairami ado aina mada aigoi ba thaba khara tarum kige chatkinu haidana haibagi mado yam saukre nang da haibiu ba nang nairadi shoidana yagani saukinu haidana nang da haibiu I am worried. Sinthoiba kablakle fatha bangamdre khonjel thokna kablakle mekiras matawdu yengba ngamdre tapna themjinbi phatha halle asumna numit khrani di hojin kre marak sida achoba iho amadi lakpagi mami ubangami adubu kanada madugi damakta nachungba poktre Mekiras thoishna gi khongulli ba horakle mekiras na pukning changna thiraklabade fangdaba tawde adumak phangi Mang the thamliba laptop to the yang lagale, Jinbal do so, high fat no fat the ray. Lakliba meldo mane yang duna lady, Toshnagi details ne. Mekira sor amanena tana hondok laga, to menang I hak from lagale, my tongue the so, not me ba minok amatamle. Machinda, tablap sola duna. Aina can keep a me tibada. Pangdanang as if how doctor heaven. Tanjaduda, call lak pagi, makonduna, Gyan kangta tarakle. Nakandagi phone do lokhatuna call do fat paikhatle okay I lagi asi haiduna hobe gari so do puduna kumthare unagadaba mi singdu unaba loiraga halakpani lakliba mai kaido iwon onabagum tawrari yeknaba lei haiduna yeknabagi lambi da chattaba kuirabani adubu ngasidi lambi adom loina halakle masaso tawjaribado gyan ama itadi tadrabani gari do laptakna khamduna leire machinda sumurum sole mekirasto Mayum daga hangrazalani. Pung budi hele. Halam basu yarida. Hallageda. Thok su thogla roida ba mi ngairaga igana doino. Gari start tawduna thawgi hek tawbaga maningdagi kawrakpagi khonjel tabada chaplep laga maning haifet lay thoktuna yengle. Tel haibana. Mekiras. Tel haiba oirambaduda saurap tawna. Kay bamge. Kay legi sidlaise. Udabasu kuire nungairiba nangbo. Mekiras helmet to lawthoi aduga usitaba minok ama noklaga kaygino nang nadu hangide hangba yadabri do nang thogai lege aduga aina mafam sida lakpa laktaba nangi kai darkar dage yenga khra nganguda nang ngangningasu hekta yengdabida ngangbudumadi langanida sakmaisu khra yengnaba phaiki dorge ayamuna khangida nang sikanano haiba ayamuna khangi ado Nang nasakto ahong balaita adum thirami phajathokte ba adoga na lege sida nungtigi adum lakpoida hana soikre na thawna tabada na thawsa gana aidana jagat ngang gana aidana aina lakninga lakani lakningdra tokani kushini swaida yumbu sarga leigi na khali aidi tel haiba tablap mekiras na leiriba adumda changai aduga mang oirap leptuna le makhotuna garida tapna nanduna karimna duna haire Kayam kuina adumna leiba yadawrige nangbo Mekiraso usitaba minok ama noklaga Aina hingning ba lifestyle de hingni Nangna aigi adiyo mabiyo haigide Nasagi punchigi kalo Kayam kuina adumain leidawrige Migi minay oraga Niraga chaba lukhak chabagi matawni nangidudi Nangna hingliba punchi mahingdo Ado aidi pamdi Adugumba nangdawna ay migi minay oiningde Isagi oina hingjaningi punchi se So, don't worry about me. Take care of yourself, my boy. Wahay se hairaga tel haibagi lengju mapada pop thai aduga helmet upsinduna mafamdudagi speed kalab gari do thauduna mafamdudagi thogle tel haibaga thengnarubadagi masado khoirang khoisaunaba haibadu oirare machinda taplapna murum sole mi gi huyuibada wajaramani huibuna phudana thambiramani angawba huibugi matung innanaba hotnabada hui masa ngawe haibaduni Mana tawrish. Shia. Ushitabaga susari yengonda.
WakhaL amarom da khanduna lakpaga sauningbaga punsin khibaduda maningda lakliba gari aduna horn khongduna lakpadu takhidre mangda huinau macha ama chenthorakpaga maningdagi gari duna hengalakpaga mapa janakre huinau du soklani pakhatuna thainaba hotnabada brake tu khangpha phai speed kalap thorakpana gari du control ngamdaduna gari ga bulap sitle maningda thore iba gari do chaplepe aduga kumdaduna hobe jangsile thoihenba jangsin-duna gari do hogatle aduga Mekiras ki manakta amuk janglaktuna kai soke Mekiras ublamba helmet do lawthoi makhong du lengba ngamdre gari duna nansin khibaduna lengba ngamkhidre thoihenba taplapna isina kaide chindarino Mekiras thoihenba na adumna hairakpaduda khuruma pada haifet yengdarui ithoklambaду oi adubu ma thausarude kasham sokpanatida yarni Atay gi natabida bro hospital da chalaga yengse sokti anida first aid piraga dum phani thoihenba Mekiras ki matawdo ngaklap yengduna le anam kanbagi haunabi ngamboi ngamdaboi hogat ki haina tawbada ma ngamdre khara hogatlamlaga chatpa ngamdaduna amuk tu sile mayamdu matawduda hospital chatrabadi yararoi hainarakpaduda thoihenba su Mekiras bo hospital da punaba angang macha thembadawna themnaba kana honari adubu yadre ngamdre thembado Ashamna mayamdo mari yetna dunale thoisna laptakna mayam omsin dunale rambadu ubada jangsila aduga leptuna leramba ahal amada taplapna Pama kidabu yorge soisiba Nupa macha ma accident thokpagini anaba masase anambon thokna kalline makhong se sukthina soklisi na di kashu tawdi haidana leirisini khangdre hausikana ngang singse gyana matadreda Thoisna hoi mai hairamdre haifet khuning kangkhatuna yenglakpani mamai leiduna chatpa horaklabani adubu thangnaba mikupta mamai du fat onsinduna khongthang du kalap thangduna miyam leiriba adumda changle Thoisna pakhatna Mekiras ki manakta changsile aduga yamsei hospital jasi ambulance kogi Mekiras ngaklap Thoisna de yengduna le wangang lakte Thoisna nakanda leiriba mopadu ude mikupsida uribase Mekiras khaktani asuk thina soga hospital jasi Swaida sum leibana kanari wado haina Thoisna ngaksamdagi scarf do lawthoi aduga non thaduna I thokliba mapadu da kisile Mekiras ti matawdo angakpa ama oikre wala ngangde haibam su khangde nakanda leptuna leiriba thoihenbade machigi matawdo ingangakna ani du de yenglagale marak thatluba su tawde adumak yengi pakhatna Thoisna Mekiras ki khudang du pairaga la o hospital chatlasimi Mekiras anabado koina na thaninglakpagum tawi itekti amba masado khanghaudre ison thakiba taplapna nari nabana loi lo chalasila mina hospital chase harga nangna mari madawsile haise kaigino matang matam leibani mariso si haiduna Mekiras bo haifet chingi machin dilepte magi thokpa ama pangang dangangduna leire thoihenba mache taplapna che Thoisna nakan onthoklubada mopa lerambadu ubada ngakpa phawi amuksu ikairakpagum tawi Mekiras ta haifet yengle makhota amuk yengthei mana tawramlibasi karino haiba masa khangjadre now lo asokpase hospital amda jase thoihenba machede yengduna latli mana yadi mana yarabani se nanga dum pugro aine aigi gari da dum lage nabani chatlamo Thoisna Mekiras ki gari do haifet yengi aduga nangi gari sina kamdobano mafamduda leiramba ahal nupi amana inegi da thamamo gari singdo ine sena biramgi sho ibado hana ongta hospital da punaba tawsine noibo asomna mayamna hainabadagi Mekiras upai leite chatpada takhe gari anido thoihenbana ahal nupi adugi mayumda thauzilamlaga thanamle makhoi ahumdu punna hospital rom da lai Mekiras Thoisna gi pakhatpa matawduda masadu nungsiba hengalakli boiningi ma matang sida anaba changde Thoisna gi mataw khuding yengli hojikso angawbani haisira pakhatpa mataw singsina thamoido pethaboining Mekiras WakhaL da khalladuna adum narasir khangdeda nai haidana haire sirane ibo onthokna nungsi kremi tawrise ipike Thoisna Mekiras da yenglaga na bro khara phara baba Mekiras manglambadagi gyan tare kai bo na khongdu na draba ba Mekiras khuru mayaduda tap paishele aduga haifet konthaduna ayoyo as nare khutna ama leitre chik lawe
ꯁꯔꯨꯁꯦ ꯅꯥꯟꯊꯣꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁ ꯑꯌꯣ ꯑꯁ ꯊꯣꯏꯁꯅꯥ ꯄꯥꯈꯠꯅ ꯅꯪꯕꯨ ꯅꯥꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯍꯥꯏꯕꯗ ꯌꯥꯒꯤꯗꯗꯥꯏꯅꯦ ꯍꯥ ꯍꯧꯖꯤꯛꯇ ꯍꯦꯟꯖꯤꯜꯂꯛꯄꯅꯤ ꯉꯁꯥꯏꯒꯩꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ 마수 ꯀꯅꯦꯛꯁꯟ ꯑꯃ ꯂꯩꯕꯖꯥꯠꯅꯤ ꯊꯣꯏꯍꯟꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯣꯛ ꯍꯥꯏꯐꯦꯠ ꯉꯥꯎꯏ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯣ ꯀꯂꯞ ꯊꯧꯏ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯅꯨꯄꯥ ꯑꯃ ꯈꯛꯇ ꯊꯋꯥ ꯁꯥꯗꯦ ꯅꯥꯔꯤꯕꯗꯣ ꯅꯥꯁꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯃꯇꯧꯗꯨꯗ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯕꯅꯤ ꯂꯦꯞꯇꯅ ꯊꯣꯛꯂꯛꯏꯕ ꯏꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯊꯀꯠꯈ꯭ꯔꯕꯅꯤ ꯅꯥꯔꯝꯃꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯂꯩꯔꯤꯕꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯍꯨꯝꯗꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯏ ꯊꯣꯏꯁꯅꯥꯅ ꯍꯣꯕꯦ ꯇꯧꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯍꯟꯗꯨꯅ ꯃꯦꯀꯤꯔꯥꯁꯄꯨ ꯁꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯒ ꯄꯤꯛꯏꯗꯨꯒ ꯉꯝꯒꯗ꯭ꯔꯣ ꯑꯩ ꯊꯥꯡꯕ ꯀꯥꯔꯟ ꯉꯥꯡꯒꯅꯣ ꯑꯩ ꯊꯥꯡꯒꯦ ꯍꯥꯏꯒꯤꯗꯦ ꯁꯝꯒꯦ ꯍꯥꯏꯕꯅꯤ ꯉꯝꯒꯗ꯭ꯔꯣ ꯆꯠꯄ ꯋꯤꯜꯆꯤꯌꯔ ꯑꯣꯏꯅ ꯍꯥꯏꯁꯤꯔꯣ ꯉꯝꯅꯤꯗ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯀꯣꯟꯒꯦ ꯍꯥꯏꯗꯤ ꯁꯝꯒꯦꯕ ꯊꯣꯏꯁꯅꯥ ꯉꯁꯤꯗꯤ ꯆꯩꯔꯛꯇ꯭ꯔꯦ ꯍꯣꯏꯃꯥꯏ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯥꯀꯟꯗꯒꯤ ꯊꯣꯏꯍꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦ ꯑꯩ ꯇꯧꯔꯒꯦ ꯅꯪ ꯉꯝꯃꯔꯣꯏ ꯊꯣꯏꯁꯅꯥꯁꯨ ꯃꯧꯄꯥꯒꯤ ꯋꯥꯗꯨꯗ ꯍꯟꯗꯣꯛꯇꯨꯅ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁ ꯊꯣꯏꯍꯟꯕꯗ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯊꯣꯛꯅ ꯆꯌꯦꯠꯅꯈ꯭ꯔꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯔꯣꯃꯥꯟꯁ ꯇꯧꯒꯦ ꯈꯜꯂꯤ ꯀꯥꯟꯁꯤꯗ ꯀꯤꯛ ꯊꯥꯖꯟꯗꯅꯕ ꯊꯣꯏꯍꯟꯕ ꯃꯦꯀꯤꯔꯥꯁꯀꯤ ꯄꯥꯝꯕꯣꯝꯗ ꯍꯥꯏꯐꯦꯠ ꯄꯥꯏ ꯑꯗꯨꯒ ꯕ꯭ꯔꯣ ꯂꯣ ꯉꯝꯒꯗ꯭ꯔꯣ ꯈꯣꯡꯗꯨ ꯊꯥꯡꯕ ꯃꯦꯀꯤꯔꯥꯁꯁꯨ ꯍꯣꯏ ꯍꯥꯏꯅ ꯊꯣꯏꯍꯟꯕꯗ ꯍꯥꯏꯐꯦꯠ ꯂꯦꯡꯒꯣꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ ꯇꯨꯡ ꯑꯣꯏꯔꯞꯅ ꯊꯣꯏꯁꯅꯥ ꯏꯟꯅꯩ ꯃꯦꯀꯤꯔꯥꯁ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯊꯣꯏꯍꯟꯕ ꯉꯛꯂꯞꯅ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯗꯔ ꯑꯁ ꯈꯣꯡꯁꯤ ꯅꯥꯔꯦ ꯆꯠꯄ ꯀꯌꯥ ꯉꯝꯗ꯭ꯔꯦꯅꯦ ꯁꯝꯕꯤꯌꯣ ꯈꯔ ꯍꯥꯏꯕꯤꯌꯨ ꯅꯣꯏ ꯆꯦꯁꯦ ꯊꯣꯏꯍꯟꯕ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦ ꯑꯝꯇ ꯁꯝꯕꯤꯌꯨꯕ ꯃꯈꯣꯡꯁꯤ ꯅꯥꯔꯤꯅ ꯍꯥꯏ ꯊꯣꯏꯁꯅꯥ ꯆꯪꯁꯤꯟꯗꯨꯅ ꯃꯦꯀꯤꯔꯥꯁꯀꯤ ꯃꯈꯨꯠꯇꯣ ꯂꯦꯡꯒꯣꯟꯗꯨꯅ ꯄꯨꯟꯅ ꯑꯍꯨꯝꯗꯣ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝ ꯂꯣꯝꯗ ꯂꯥꯛꯏ ꯃꯅꯨꯡꯗ ꯆꯪꯕꯒ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ ꯗꯣꯛꯇꯔ ꯈꯔ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗ ꯋꯤꯜꯆꯤꯌꯔ ꯄꯨꯔꯛꯇꯨꯅ ꯃꯦꯀꯤꯔꯥꯁꯄꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯋꯤꯜꯆꯤꯌꯔꯗꯨ ꯏꯟꯗꯨꯅ ꯕꯦꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯝꯃꯤ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯁꯣꯛꯄꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯊꯣꯏꯁꯅꯥ ꯑꯃꯗꯤ ꯊꯣꯏꯍꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯛꯁ꯭ꯔꯦ ꯑꯃ ꯂꯧꯖꯩ ꯀ꯭ꯔꯤꯛ ꯆꯠꯄ ꯃꯥꯜꯂꯦ ꯍꯣꯏ ꯌꯥꯅꯤ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ ꯂꯧꯗ꯭ꯔꯁꯨ ꯌꯥꯅꯤꯕ ꯊꯣꯏꯁꯅꯥ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯛꯏ ꯃꯦꯀꯤꯔꯥꯁ ꯃꯤꯠꯌꯦꯡꯗꯨꯗ ꯇꯤꯟ ꯀꯨꯠ ꯌꯣꯠꯊꯩ ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯀꯩꯝ ꯍꯥꯏꯔꯔꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯒꯦꯁꯨ ꯇꯧꯔꯣ ꯑꯩ ꯀꯩꯝ ꯍꯥꯏꯔꯔꯣꯏꯀꯣ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯇꯦ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨꯀꯣ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯃꯥꯟꯅꯕꯁꯤꯡꯗ ꯄꯥꯎ ꯑꯝꯇ ꯄꯤꯕꯤꯒꯣ ꯄꯥꯕꯨꯡ ꯍꯣꯏꯗ ꯑꯣꯏꯅ ꯄꯥꯎ ꯄꯤꯕꯅ ꯐꯠꯇ꯭ꯔꯣ ꯀꯅꯥꯏ ꯄꯥꯕꯨꯡꯅꯣ ꯏꯀꯨꯕꯣꯛꯇꯔꯣ ꯊꯣꯏꯁꯅꯥ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯅꯪꯕꯨ ꯀꯥꯔꯟ ꯆꯪꯉꯤꯕ ꯇꯟꯖꯥꯁꯤꯗ ꯂꯩꯇꯦꯍꯦ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯀꯩꯕꯣ ꯂꯩꯇꯦ ꯍꯥꯏꯕ ꯅꯥ ꯄꯪꯉꯕ ꯀꯩꯅꯣ ꯑꯁꯦꯡꯕꯒꯤ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯣ ꯑꯩꯕꯨ ꯁꯤꯗ ꯏꯃꯥ ꯏꯄꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗꯁꯨ ꯂꯩꯅ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯅꯥꯎꯄꯥ ꯅꯅꯥꯎꯄꯤ ꯃꯦꯀꯤꯔꯥꯁ ꯍꯟꯗꯃꯨꯛꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯇꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯝꯇ ꯂꯩꯇꯦ ꯑꯩꯗꯤ ꯏꯇꯣꯝꯇ ꯂꯩ ꯑꯩꯒꯤ ꯃꯤ ꯍꯥꯏꯔꯗꯤ ꯏꯃꯥꯟꯅꯕ ꯈꯔ ꯂꯩ ꯑꯗꯨꯗ ꯄꯥꯎ ꯄꯤꯒꯦ ꯅꯝꯕꯔ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ ꯊꯣꯏꯁꯅꯥ ꯕꯦꯛꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯦꯀꯤꯔꯥꯁꯇ ꯄꯤ ꯅꯥꯀꯟꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯍꯟꯕꯗꯣ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦ ꯄꯥꯕꯨꯡꯗ ꯀꯣꯜ ꯑꯃ ꯇꯧꯔꯨꯈꯤꯒꯦ ꯕꯨꯡꯉꯣ ꯏꯄꯥ ꯄꯥꯈꯠꯅꯤ ꯇꯞꯅ ꯍꯥꯏꯈꯣꯀꯣ ꯍꯣꯏ ꯆꯦ ꯑꯁꯨꯝꯅ ꯊꯣꯏꯍꯟꯕꯁꯨ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁ ꯃꯅꯤꯇꯣꯝꯕ ꯔꯣꯖꯔ ꯁꯤꯟꯊꯣꯏꯕ ꯑꯍꯨꯝꯗꯨꯗ ꯀꯣꯜ ꯃꯊꯪ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯑꯦꯛꯁ꯭ꯔꯦ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯃꯦꯀꯤꯔꯥꯁꯄꯨ ꯂꯦꯞ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯊꯣꯏꯁꯅꯥꯒ ꯊꯣꯏꯍꯟꯕꯒꯗꯣ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯉꯥꯏꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ ꯊꯣꯏꯁꯅꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯉꯤ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯏꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯏꯁꯤꯔ ꯄꯥꯏꯒꯨꯝꯁꯤꯔ ꯍꯥꯏꯅ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯦꯀꯤꯔꯥꯁꯅ ꯀꯣꯜ ꯇꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯃꯦꯀꯤꯔꯥꯁ ꯁꯤꯟꯊꯣꯏꯕꯅꯤ ꯐꯣꯟ ꯇꯧꯔꯛꯂꯤꯗꯣ ꯊꯣꯏꯁꯅꯥꯅ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯌꯦ ꯑꯦꯛꯁ꯭ꯔꯦ ꯂꯧꯐꯝꯗ
ꯑꯗꯣ ꯐ꯭ꯂꯣꯔꯗꯣꯝꯗ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ? ꯑꯣ, ꯊꯦꯡꯛꯁ. ꯃꯦꯀꯤꯔꯥꯁꯨ ꯂꯣꯏꯔꯗꯨꯅ ꯏꯟꯊꯣꯔꯛꯏ. ꯗꯣꯛꯇꯔꯗꯨꯁꯨ ꯃꯈꯨꯠꯇ ꯑꯦꯛꯁ꯭ꯔꯦꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔꯨꯁꯦ ꯀ꯭ꯔꯦꯛ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒꯤꯅꯤ. ꯏꯁꯤꯗꯤ ꯈꯨꯔꯥꯏꯗ ꯈꯔ ꯁꯥꯊꯤꯅ ꯍꯨꯕꯥꯠꯈꯤꯕꯒꯤꯅꯤ. ꯐꯅꯤꯗ, ꯀꯥ ꯍꯦꯟꯅ ꯂꯨꯕ ꯅꯠꯇꯦ. ꯄ꯭ꯂꯥꯁꯇꯔ ꯇꯧꯁꯤꯟꯁꯦ. 1.5 month ꯂꯦꯡꯗꯅ ꯂꯩꯍꯟꯁꯦ. ꯑꯣ, ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ. ꯑꯗꯣ ꯄ꯭ꯂꯥꯁꯇꯔꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯒꯗꯧꯔꯕꯣ? ꯇꯧꯕꯒꯤꯗꯤ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯅꯤ. ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯄꯦꯁꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯦ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯕꯤꯔꯣ. ꯍꯣꯏ, ꯇꯧꯖꯔꯒꯦ. ꯔꯦꯗꯤ ꯑꯃꯨꯛꯇ ꯑꯣꯏꯖꯔꯨꯈꯤꯒꯦ. ꯕꯦꯗꯇ ꯂꯩꯍꯟꯁꯦ. ꯑꯩ ꯀꯧꯖꯔꯒꯦ. ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯦꯀꯤꯔꯥꯁꯨ ꯁ꯭ꯇꯥꯐ ꯑꯃꯅ ꯋꯤꯜꯆꯤꯌꯔꯗꯨ ꯏꯟꯗꯨꯅ ꯕꯦꯗꯔꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯇꯞꯅ ꯍꯤꯞꯍꯜꯂꯤ. ꯁꯤꯟꯊꯣꯏꯕ ꯂꯝꯕꯤꯗꯨꯗ ꯍꯦꯛ ꯊꯦꯡꯅꯔꯔꯦ. ꯀꯥꯡꯕꯨ ꯈꯔꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ. ꯔꯣꯖꯔ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯅꯔꯝꯆꯠꯇꯨ ꯑꯣꯛꯇꯕ ꯍꯦꯟꯃꯜꯂꯤ. ꯑꯗꯨꯒꯤꯅꯤ, ꯁꯥ ꯊꯣꯛꯄ ꯍꯦꯟꯃꯜꯂꯤꯕ. ꯃꯅꯤ ꯇꯣꯝꯕꯅ ꯂꯥꯏꯅ ꯋꯥꯔꯛꯑꯕꯅꯦ. ꯃꯌꯨꯝꯗ ꯈꯔ ꯂꯩꯔꯣꯅ ꯂꯥꯏꯅ ꯍꯥꯏꯔꯛꯑꯕ. ꯑꯁ, ꯇꯥꯅꯤꯡꯗꯕꯅ ꯑꯋꯣꯏꯕ. ꯑꯩꯕꯨ ꯂꯝꯁꯥꯁꯤ ꯃꯉꯥꯏꯔꯦꯅꯦ, ꯃꯤꯅ ꯇꯥꯔꯒ. ꯏꯕꯨꯡꯉꯣ, ꯂꯝꯁꯥꯗꯩ ꯍꯦꯜꯂꯕꯅꯤ ꯅꯪꯕꯨꯗꯤ. ꯏꯇꯥꯎ. ꯊꯣꯏꯁꯅꯥ ꯃꯔꯛ ꯊꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯦ. ꯅꯣꯏ ꯑꯃꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗꯣꯏ ꯅꯠꯇ꯭ꯔꯣ? ꯆꯥꯕꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ. ꯁꯤꯟꯊꯣꯏꯕꯅ ꯂꯦꯛꯄꯒꯤꯗꯤ ꯑꯩ ꯂꯦꯛꯑꯁꯨ ꯌꯥꯏꯗ. ꯃꯅꯤ ꯇꯣꯝꯕ ꯁꯤꯟꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯣ? ꯌꯨꯝꯒꯤꯗꯤ? ꯌꯥꯅꯤꯗ, ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯈ꯭ꯔꯒꯦ. ꯅꯈꯣꯏ ꯑꯅꯤꯗꯤ ꯊꯕꯛ ꯃꯩ ꯍꯧꯕ ꯉꯥꯛꯇꯅꯤ. ꯅꯨꯡꯊꯤꯟꯗ ꯑꯁꯪꯕ ꯑꯃ ꯀꯣꯟꯅꯔ ꯂꯣꯏꯔꯦ. ꯊꯣꯏꯁꯅꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯆꯥꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒꯦ. ꯃꯦꯀꯤꯔꯥꯁꯅ ꯑꯍꯥꯎꯕ ꯊꯣꯡꯉ ꯄꯨꯔꯣ. ꯆꯈꯥꯎꯗꯤ ꯁꯣꯛꯇꯦ, ꯈꯣꯡꯗꯅꯤ ꯁꯣꯏꯁꯤꯗꯤ. ꯑꯅꯥꯕꯗꯤ ꯆꯝꯐꯨꯠ ꯆꯥꯒꯗꯕꯅꯤ. ꯆꯈꯥꯎꯗ ꯑꯅꯥꯕ ꯅꯠꯇꯦ, ꯈꯣꯡꯗꯅꯤ ꯍꯥꯏꯔꯒ ꯃꯤꯅ ꯃꯔꯤ ꯃꯥꯟꯅꯗꯦ ꯃꯤ. ꯆꯈꯥꯎꯁꯨ ꯌꯥꯎꯅ ꯗꯣꯛꯇꯔꯗ ꯑꯝꯇ ꯌꯦꯡꯍꯟꯁꯤꯔꯥ? ꯔꯣꯖꯔꯁꯨ ꯇꯞꯂꯞꯅ ꯍꯣꯏꯅꯦ, ꯑꯝꯇ ꯌꯦꯡꯍꯟꯁꯤ. ꯂꯤꯚꯔꯒ ꯂꯣꯏ ꯇꯠꯂꯝꯕꯁꯨ ꯌꯥꯏ. ꯊꯣꯏꯁꯅꯥ ꯔꯣꯖꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯨꯒꯁꯨ ꯊꯛꯄ꯭ꯔꯣ? ꯃꯅꯤ ꯇꯣꯝꯕꯅ ꯊꯛꯄꯅꯤ, ꯅꯤꯁꯥ ꯂꯣꯏ ꯆꯨꯕꯅꯤ. ꯃꯦꯀꯤꯔꯥꯁ ꯍꯣꯏꯃꯥꯏ ꯍꯥꯏꯈꯤꯗ꯭ꯔꯦ. ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ. ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯄ꯭ꯂꯥꯁꯇꯔ ꯍꯩꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯄ꯭ꯂꯥꯁꯇꯔ ꯍꯩꯕ ꯍꯧꯈ꯭ꯔꯦ. ꯗꯣꯛꯇꯔꯅ ꯅꯨꯃꯤꯠ 8 ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯟꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯗꯃꯤꯠ ꯇꯧꯁꯤꯜꯂꯤ. ꯃꯌꯥꯝ ꯂꯩꯔꯤꯕ ꯖꯦꯅꯔꯦꯜ ꯋꯥꯔꯗꯇ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇ ꯑꯦꯗꯃꯤꯠ ꯇꯧꯁꯤꯜꯂꯤ. ꯊꯣꯏꯁꯅꯥꯁꯨ ꯆꯥꯛ ꯊꯣꯡꯂꯒ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯆꯤꯟ ꯃꯧꯄꯥ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ. ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥ ꯆꯠꯈ꯭ꯔꯦ ꯈꯪꯕꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯗ ꯁꯥꯎꯔꯞ ꯇꯧꯅ ꯕꯗꯃꯥꯁꯀꯤ ꯃꯤꯁꯤꯡꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯠꯇꯦ, ꯐꯩ ꯈꯣꯠꯂꯤ ꯀꯥꯏꯗꯣ ꯍꯥꯏꯅꯤꯡꯗ꯭ꯔꯕ. ꯅꯃꯥꯟꯅꯕꯁꯤ ꯌꯣꯜꯂꯒ ꯀꯔꯤꯗꯕꯨ ꯐꯖꯔꯤꯒꯦꯕ ꯍꯥ? ꯔꯣꯖꯔꯅ ꯑꯩꯈꯣꯏꯗꯤ ꯑꯔꯥꯟꯕ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ. ꯃꯅꯤ ꯇꯣꯝꯕꯅ ꯑꯩꯈꯣꯏꯁꯨ ꯉꯝꯃꯣꯏ, ꯑꯆꯨꯝꯕ ꯆꯠꯄ ꯄꯥꯝꯃꯤ. ꯁꯤꯟꯊꯣꯏꯕꯅ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ. ꯃꯦꯀꯤꯔꯥꯁ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯛꯁꯤꯡꯁꯤꯗꯤ ꯆꯠꯈ꯭ꯔꯣ, ꯆꯠꯈ꯭ꯔꯣ ꯌꯥꯔꯦ. ꯂꯥꯛꯑꯅꯨ ꯁ꯭ꯋꯥꯏꯗ, ꯋꯥ ꯌꯥꯝ ꯆꯤꯜꯂꯤ. ꯑꯍꯨꯝꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯧꯗ ꯄꯨꯟꯅ ꯅꯣꯛꯏ. ꯇꯥꯟꯖꯥꯗꯨꯗ ꯁꯤꯟꯊꯣꯏꯕꯒꯤ ꯐꯣꯟꯗꯣ ꯚꯥꯏꯕ꯭ꯔꯦꯠ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ. ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯦ. ꯁꯣꯔꯗꯨ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯏ. ꯀꯣꯜꯗꯨ ꯇꯨꯕꯠ ꯀꯛꯊꯠꯈ꯭ꯔꯦ. ꯃꯆꯤꯟꯗꯁꯨ ꯇꯞꯂꯞ ꯁꯣꯜꯂꯤ. ꯂꯤꯂꯥ ꯍꯧꯔꯝꯗꯥꯏꯗ ꯍꯤꯔꯣꯅ ꯃꯥꯏ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯁꯦ. ꯔꯨꯝꯗꯣ ꯃꯩꯈꯨꯅ ꯋꯪꯋꯪ ꯀꯥꯔꯤ. ꯏꯃꯝꯁꯨ ꯃꯝꯃꯤ. ꯃꯥꯡꯗ ꯊꯝꯂꯤꯕ ꯋꯥꯏꯟ ꯒ꯭ꯂꯥꯁꯁꯨ ꯂꯧꯈꯠꯇꯨꯅ ꯋꯥꯟ ꯁꯣꯠꯇ ꯂꯣꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯥꯕꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯗꯣꯏꯅꯤ. ꯑꯉꯥꯡ ꯃꯥꯅ ꯍꯣꯌꯥ ꯐꯔꯗꯤ ꯐꯠꯇꯕ ꯇꯥꯕ ꯅꯪꯉꯦꯗꯨꯅꯤ ꯃꯥꯅ ꯇꯧꯗꯣꯏꯁꯦ. ꯑꯩꯁꯤ ꯀꯅꯥꯅꯣ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯤꯅꯤ. ꯅꯤꯡꯁꯤꯡꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦꯅꯦ ꯍꯥ ꯃꯦꯀꯤꯔꯥꯁ. ꯃꯦꯀꯤꯔꯥꯁ.